मैम हजिक उनजरीब ओजासे ओजाना सक्तापीरगनी इमा लाई खुरेंबी मैमना लोहा लायरंबी हाइनबदो इमा लाई खुरेंबी से हौरक वारी इमा मतिक मयाई हौखिबा इपा इपुसिंगी हक्तता थोखिबा थौदो वारीसिंग ओजादगी तामिनरसी आम लोजाई सक्तापीरो ओजासे करिनो करानो आई मम्मी ओमोजित कवि अखोई जुमना ताइमंजमनी जेकना खमनी अखोई अइना सिगा लेजरिसी अखोई इपा इपुगी मतमदगी लागी हक्ततगी सुरन इमा से लाना लाकी लापदुगा अखोईसु अखोई सागैना हलमसिंगना तौरमेना हुजिकसु सुम पूना लेरिसीनी मयाम की सेवा ओइना तौरी पवन तौजरीसी अखोई हलमसिंगना असुमना होंदोमी असिदा अखोईसी अखोई मणिपुर सना लेबा उरिपो हाइबा मफम दुगिनी है अखोई अहलमसिंगना हाइबिरमेबको असि ममांग उरिपो की ममांगदरा केनो नमाय ओय असिदा अखोई अहलमसिंगना हाइबसिन सिनी ताइमुजम इमा लाइख्रुंबी हाइबा इमासी निंथौ अमना मासे लालमी हाइ निंथौना लालमबसिगा निंथौदुगी मचा नुपाना मपास लेगिदबगी तुंगदरा केनो दुमाइना ओय अदुगा निंथौगी मचा नुपासिना इमागी थोंगसे हांबा ngamdabagi मरमना माना लेबांग मियामना अमाइबा माइबी थीरगा मयाम पुनमक इमागी थोंगसे मुतंग हांबियोना हाइ हाइबसिदा अखोई ताइमुजम सागेगी अहलमन अमा खना चलगा खुबाक अहुमनौता पुदा थोंगसे ये लाउना हांगेना दुमाइना हाइबिरम अदुगी मतुंगदा अखोई निंथौसिना अखोई पेमेंट किनुना ngasi hoba noi taimungam haiba sagi sida noi ima se lat ko aina pitho mane to origin di hare kadi ase ningthau na lana ba line akoi tongana lat taimungam sagi na laga lat pa line te ningthau na lan chalam daida manipur sana laiba ki khoido oiba adumba imane na dumai su takpirami ko ado manipur gi lai mo se lai hakta gi moi amamadi koi sena khangde ro dumaina haibirami akoi da pitopani ne hairam kamadi sigal lakhi bagi wari sigal lakhi basi sahi tere kundabada aikoina laksabasi da ahan bada aikoi se siljar sonda gi lakpani ba dum lang khong matam de khong lambi oibani na ado dum la mahum la ni ai do tela su potha ba jaga mayam le mani अदुगदी हाय लाइस्कुन दसु पथारामी अतोप जगह दसु पथारामी दो हजि लाइसन कुन हायबा कुनसिगा मोय पथारामी आइना मतमबुगी अहनसिंगना अमोय कोई इमा हरावरगा लम लाई थोपा दुमाइना तौयेबा मपानी काइना दुमाइना तौ जावरी जोजी दुमाइना तौई तौ दबसु जावरी तौबसु जावरी दुमाइना तौई अदुगदी हलगा अखोइना सिगा लवा ताइबा कुंजा सिगा कोना लाकना लेबनेबा तो लाकना लेबसिदा अखोगी ताइमुजम सागैना सागी ओक्सम सागै अमकी निंगोन नमखल लौबा निंगोन से लौबसिगा मागी अंगांग जाउते आइना अखोई सागै आलमसिना तिलोबसिदा आहाना अहनदुगी नंगी अंगांग पोक्ते आइना अखोई साइगी अहलमसिना मोगी ममिंदा अहन नुपीदुगी ममिंदा लन थुम खरा लम सुम खरा इना पीगिबा तो पीगिबगी तुंदा अखोइसु अहन लैगिदबगी तुंदा अखोइसु मतमदुगदी लन थुम खरा लैबनिना पैसा लुपा पाए कोलेना खरा हाइताइने कोई गमनी तौबा हाइता दुमाइना अहनसिना खरा तौबा माले तौदे अखोइसु अखोई इसागी लम लैजबदु खरा जोनगब जानेबा अदो हौजी लेहौरिबा इमागी लमसिदी मोगी पोक्समना पवा अहुम रोंगा ओइनी क्यारगदी फारोइबा असे मोय अनबिदोना मोय पोक्समंगी अनबिदोना मोयना मचिंदा सिरम दाइदा हाइदाने ताइबम थादोम दाइदा हाइरमियाइना मोयना एकोदा दान तौना थमेबा अदो इमागी हरावबा सिदी एकोगी सही की दुम हराव बजाय तो इमाई अहलमसिगी मतमदा अखोई इपु थौगी इबेन की मतमदा जी इमा से अहानबा
ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯏ ꯂꯧꯈꯠꯂꯦꯕ ꯖꯦꯃꯣꯟ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯁꯤꯇꯤꯂꯥꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯔ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯣꯏꯁꯨ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯂꯥꯏꯁꯦ ꯂꯧꯈꯠꯂꯦꯕ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯍꯥꯟꯕ ꯐꯪꯕ ꯅꯣꯡꯃꯥꯏꯖꯤꯡꯗꯣ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯍꯔꯥꯎꯔꯦ ꯍꯔꯥꯎꯍꯧꯕꯗꯗꯤ ꯍꯔꯥꯎꯍꯧꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯃꯥꯒꯤ ꯍꯔꯥꯎꯔꯁꯨ ꯍꯔꯥꯎꯗ꯭ꯔꯁꯨ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯗꯤ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯖꯪꯒꯣꯜ ꯏꯄꯨꯒꯤ ꯆꯠꯊꯥ ꯇꯝꯃꯦꯕ ꯖꯪꯒꯣꯜ ꯏꯄꯨ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯒꯤꯅꯦꯕꯀꯣ ꯑꯁꯤꯗ ꯏꯃꯥꯒꯤ ꯍꯔꯥꯎꯒꯗꯕ ꯖꯦꯃꯣꯟ ꯏꯃꯥꯒꯤ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯇꯥꯔꯗꯤ ꯊꯥꯡꯖꯒꯨꯝꯕ ꯁꯒꯣꯜꯁꯤꯗ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯖꯪꯒꯣꯜ ꯏꯄꯨꯁꯤꯡꯗꯣ ꯁꯤꯒ ꯂꯥꯛꯑꯒ ꯈꯣꯡꯉꯦꯕ ꯁꯤꯒ ꯈꯣꯡꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯦ ꯁꯨꯝꯃꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯥꯗꯕ ꯊꯣꯛꯑꯗꯤ ꯆꯠꯊꯥꯗꯣ ꯊꯥꯗꯕ ꯊꯣꯛꯑꯗꯤ ꯂꯩꯔꯤꯕ ꯖꯔꯤꯕꯨꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯈꯨꯟꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯠꯇꯦ ꯁꯥ ꯉꯥꯗ ꯁꯣꯛꯂꯛꯀꯅꯤꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯍꯔꯥꯎꯔꯁꯨ ꯍꯔꯥꯎꯗ꯭ꯔꯁꯨ ꯏꯃꯥꯗꯨꯒꯤ ꯃꯇꯝꯗꯨꯒ ꯖꯪꯒꯣꯜ ꯏꯄꯨꯒꯤ ꯑꯗꯨꯝ ꯆꯠꯈꯥ ꯇꯧꯖꯩꯌꯦꯕ ꯑꯁꯤꯅꯤ ꯃꯥꯒꯤ ꯍꯔꯥꯎꯕꯒꯤ ꯅꯤꯌꯣꯝ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯤꯡꯕꯨꯡ ꯋꯥꯔꯤꯗ ꯑꯩꯅ ꯁꯤꯒ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯤꯒ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯇꯧꯔꯝꯕꯒꯤ ꯂꯩꯈꯤꯗꯦ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯃꯗꯨꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯕ꯭ꯔꯤꯇꯤꯁꯅ ꯃꯇꯝꯗꯨꯒ ꯄꯥꯜꯂꯤꯉꯩꯗ ꯁꯣꯏꯁꯤꯒ ꯀꯩꯅꯣꯒꯤ ꯆꯤꯡꯁꯤꯒ ꯃꯣꯏꯁꯤꯒ ꯀꯦꯝ ꯁꯥꯅ ꯀꯃꯥꯟꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯅꯥꯛꯁꯤꯗꯀꯣ ꯆꯤꯡ ꯂꯩꯀꯥꯏ ꯀꯧꯏ ꯑꯁꯤꯒ ꯃꯣꯏ ꯕ꯭ꯔꯤꯇꯤꯁ ꯀꯦꯝ ꯇꯧꯅ ꯂꯥꯛꯄꯁꯤꯒ ꯃꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯤꯒ ꯃꯇꯝꯗꯨꯗ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯂꯝ ꯂꯥꯟꯒ ꯖꯥꯅꯗꯕ ꯖꯥꯠꯅꯤ ꯃꯣꯏ ꯁꯒꯣꯜ ꯇꯣꯡꯊꯣꯡ ꯂꯥꯛꯑꯦ ꯑꯗꯣ ꯁꯒꯣꯜ ꯇꯣꯡꯊꯣꯡꯅ ꯂꯥꯛꯑꯒ ꯂꯥꯏ ꯍꯔꯥꯎꯕ ꯈꯣꯔꯥꯎꯕ ꯌꯥꯎꯋꯦ ꯑꯗꯣ ꯕ꯭ꯔꯤꯇꯤꯁꯇ ꯄꯥꯜꯂꯤꯕꯅꯤꯅ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯃꯣꯏꯒꯤ ꯍꯋꯥ ꯃꯇꯝꯗꯨꯒꯗꯤ ꯍꯋꯥꯅ ꯇꯧꯋꯤना ꯑꯩꯈꯣꯏꯒꯤ ꯂꯦꯝ ꯊꯥꯜꯂꯁꯨ ꯈꯥꯃꯤ ꯊꯥꯜꯂꯁꯨ ꯍꯋꯥ ꯂꯩꯇꯣꯞ ꯄꯥꯟ ꯇꯧꯔꯁꯨ ꯍꯋꯥ ꯃꯣꯏꯅ ꯄꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯃꯈꯛ ꯌꯥꯎꯔꯒꯅ ꯑꯃ ꯉꯥꯡꯕꯖꯥꯠꯅꯤ ꯏꯃꯥ ꯂꯥꯏꯁꯤꯗ ꯏꯃꯥꯁꯤꯗ ꯃꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯗꯨꯅꯦ ꯉꯥꯡꯕꯗꯨꯒ ꯁꯤꯒꯗꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯑꯩꯈꯣꯏ ꯁꯤꯗ ꯒꯨꯂꯥ ꯄꯨꯈ꯭ꯔꯤ ꯍꯥꯏꯅ ꯂꯩ ꯁꯤꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒ ꯃꯣꯏ ꯁꯪꯒꯣꯜꯅ ꯂꯨꯞꯁꯜꯂꯒ ꯕ꯭ꯔꯤꯇꯤꯁꯇꯣ ꯁꯤꯈꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯅ ꯑꯗꯨꯝ ꯒꯥꯔꯤ ꯅꯠꯇꯕ ꯁꯒꯣꯜ ꯁꯒꯣꯜꯗ ꯂꯥꯛꯇꯅ ꯑꯗꯨꯝ ꯂꯨꯞꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯦꯕ ꯏꯃꯥꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯒꯤ ꯋꯥꯔꯤ ꯀꯔꯤ ꯀꯔꯤ ꯑꯇꯩ ꯂꯩꯕ ꯑꯩꯈꯣꯏꯅ ꯇꯥꯗꯕ ꯈꯪꯗꯕ ꯑꯗꯨꯁꯨ ꯃꯌꯥꯝ ꯏꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯤꯁꯤꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯗꯕ ꯑꯣꯖꯥꯅꯗꯤ ꯑꯗꯨꯝ ꯈꯪꯕꯤꯕ ꯑꯗꯩ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯂꯩꯕꯨꯡ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯅꯕ ꯏꯃꯥꯒꯤ ꯁꯨꯃꯥꯏꯅ ꯂꯤꯅꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤꯁꯤꯗꯤ ꯍꯥꯏꯔꯨꯅ ꯑꯃꯈꯛꯇ ꯄꯤꯔꯒꯦꯀꯣ ꯑꯩꯒꯤ ꯃꯇꯝꯗꯨꯒꯁꯨ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯇꯝꯗꯁꯨ ꯁꯤꯗ ꯑꯍꯟ ꯑꯃ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯣꯟ ꯀꯞꯄꯁꯦ ꯕꯣꯕꯤꯔꯣꯗ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯋꯥ ꯉꯥꯡꯕꯗꯣ ꯃꯣꯏꯒꯤ ꯃꯇꯝꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯕꯤꯁꯦ ꯑꯇꯣꯞꯄ ꯃꯤ ꯃꯥꯅꯗꯤ ꯅꯠꯇꯕ ꯃꯥꯒꯤꯁꯨ ꯇꯧꯕ ꯌꯥꯎꯏ ꯃꯥꯅ ꯈꯨꯕꯤꯗꯣ ꯀꯛꯄ ꯉꯝꯗꯅ ꯕꯤꯂꯦꯠꯅ ꯂꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯕꯁꯨ ꯃꯥꯒꯤꯁꯨ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯩ ꯑꯗꯨꯒ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯅꯣꯏ ꯁꯤꯜꯆꯔꯁꯣꯝꯒꯤ ꯃꯃꯥꯡ ꯆꯠꯇ ꯍꯥꯟꯅꯗꯤ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯆꯠꯅꯗꯕꯅꯤ ꯃꯇꯝꯗ ꯈꯟꯅꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗꯨꯗ ꯅꯣꯡꯃꯩ ꯃꯃꯥꯡꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯨꯡꯉꯤ ꯍꯥꯏꯗꯤ ꯁꯤꯜꯆꯔ ꯀꯥꯡꯕꯨ ꯂꯃꯒꯥꯝ ꯀꯥꯡꯕꯨꯁꯤꯡꯁꯤ ꯊꯨꯡꯉꯒ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏ ꯅꯨꯃꯤꯠꯇ ꯂꯥꯏ ꯁꯦꯕꯥꯗ ꯃꯣꯏ ꯌꯥꯎꯏ ꯑꯗꯣ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯌꯦ ꯑꯩꯁꯤ ꯀꯩꯅꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯩꯗꯤ ꯅꯤꯡ ꯊꯨꯡꯉꯦ ꯑꯗꯨꯅ ꯑꯩꯗꯤ ꯈꯨꯅꯥꯎꯕꯤꯁꯦ ꯀꯠꯀꯅꯦꯅ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯌꯦ ꯈꯨꯅꯥꯎꯕꯤꯗꯨꯗꯤ ꯀꯠꯀꯅꯨ ꯐꯠꯇꯦ ꯁꯣꯏꯅꯥꯏꯕꯗꯨꯗꯤ ꯐꯠꯇꯦ ꯅꯪ ꯅꯤꯡ ꯊꯨꯡꯉꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏ ꯅꯤꯡ ꯊꯨꯡꯒꯅꯨ ꯍꯥꯏꯅ ꯇꯧꯕꯗꯨꯒ ꯃꯥ ꯖꯥꯇꯦ ꯏꯌꯥꯝꯕ ꯑꯩꯅ ꯍꯥꯏꯔꯨꯔꯕꯅꯤꯅ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯂꯥꯠꯄ ꯈꯨꯗꯤꯡꯃꯛ ꯃꯆꯨ ꯏꯃꯥ ꯅꯠꯇ꯭ꯔ ꯏꯄꯥ ꯂꯩꯔꯁꯨ ꯊꯥꯡ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯅꯕꯅꯦꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯥꯇꯣꯟ ꯑꯃ ꯍꯦꯛꯑꯒ ꯁꯤꯗ ꯊꯥꯕꯁꯤꯗ ꯁꯦ ꯅꯪ ꯇꯧꯖꯔꯣ ꯍꯥꯏꯅ ꯇꯧꯕꯗ ꯊꯥꯡꯗꯣ ꯃꯌꯥ ꯌꯥꯎꯗꯕ ꯑꯃ ꯄꯤꯕꯖꯥꯠꯅꯤꯗ ꯀꯛꯇꯅꯕ ꯀꯛꯇꯅꯕ ꯇꯧꯕꯗ ꯃꯥꯅ ꯊꯥꯡꯁꯦ ꯑꯃꯨꯛ ꯍꯥꯏꯕꯗ ꯈꯨꯕꯤꯁꯦ ꯄꯨꯇꯠ ꯇꯠꯂꯦꯅꯦ ꯇꯠꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯗꯣ ꯈꯛꯆꯜꯂꯦ ꯀꯨꯏꯗꯦ ꯑꯗꯨꯝ ꯈꯨꯕꯤꯗꯣ ꯇꯠꯄꯒ ꯈꯨꯕꯤꯗꯣ ꯐꯦꯡ ꯆꯣꯡꯉꯦ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯊꯝꯃꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯍꯟꯗꯣ ꯁꯤꯜꯆꯔꯁꯣꯝꯒꯤ ꯍꯥꯏꯔꯒ ꯀꯅꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯕꯁꯤ ꯉꯝꯗꯦ ꯑꯗꯩ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯃꯥꯃꯣ ꯕꯣꯕꯤꯔꯣꯠ ꯍꯥꯏꯕ ꯂꯥꯏꯁꯪꯈꯨꯟꯒꯤꯁꯦ ꯁꯤꯒ ꯌꯥꯎꯕꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯪꯖꯩ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯕ ꯑꯃ ꯊꯨꯡꯕꯗꯒꯤ ꯃꯥꯅ ꯈꯨꯕꯤꯗ ꯈꯨꯅꯥꯎꯕꯤꯗ ꯕꯤꯂꯦꯠꯅ ꯀꯔꯤ ꯕꯤꯂꯦꯠꯅ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯀꯛꯄꯁꯦ ꯏ ꯊꯣꯛꯑꯣꯏ ꯌꯥꯗꯦ ꯂꯥꯁꯇ ꯃꯥꯒꯤ ꯏꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯊꯣꯛꯄꯗꯒꯤ ꯀꯠꯂꯝꯃꯒ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯐꯥꯖꯤꯜꯂꯦ
ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯝꯗꯣ ꯁꯤꯒ ꯖꯥꯎꯅꯤ ꯑꯃꯨꯛꯇꯪ ꯍꯪꯕꯤꯕꯖꯥꯠꯅꯤ ꯑꯗꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯏꯃꯥꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯒꯤ ꯉꯛꯁꯝ ꯄꯩꯕ ꯆꯤꯟ ꯄꯩꯕꯁꯦ ꯌꯥꯝ ꯇꯧꯏ ꯇꯧ ꯇꯧ ꯆꯤꯟ ꯁꯨꯃꯥꯏꯅ ꯄꯩꯕ ꯑꯗꯣ ꯏꯃꯥꯁꯤꯒ ꯂꯥꯛꯑꯒ ꯁꯣꯂꯣꯛ ꯈꯣꯠꯇꯣꯛꯅ ꯇꯧꯔꯗꯤ ꯆꯤꯟ ꯄꯩꯕꯗꯨ ꯈꯨꯗꯛꯇꯨꯒ ꯁꯣꯂꯣꯛꯒ ꯑꯗꯨꯝ ꯐꯅꯩꯑꯕ ꯆꯤꯟ ꯄꯩꯕ ꯉꯛ ꯄꯩꯕ ꯑꯗꯨ ꯑꯗꯨꯗꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨꯒ ꯇꯧꯁꯟꯕꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯅ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯏꯃꯥꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯖꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯃ ꯂꯩꯁꯦ